파기 뭐 우호위 하이저가 수 쿠키나디 파데 하락레나 하시면 코트 퐁이고 아디 이슈데 아니 하이저는 게 마니푸르시 엘렌 구물레 여자라 그 그런 한물 라크레고 가리주 미주 불불 마간 망 엄바도 구 엘렌 칼레 라이 그 한물 라크레고 파리바 누비가 뭐야민도 그러나 파로부노 가요 부르이 타도르고 가 타도르미 시 something government to kan bamagi investment khala lebiran mani hai riba ojamang chako adu then amana mu phagi bo numitu gi government mi am to biram mani ko to di habdi ko hajira to thibo ko pat adu akhoi ngai sina hek phagi boga ni ni hum boga magi stakeholder magi CSO leaders sing magi pastor leaders sing phamin na bori sanna bagi pawsu am dai ai tara gadi sumna kadar khulai pa ko phar mi mangan ba thadok na ba to sumna kadar mu sagi stakeholder mi amori saba 아니 개도미션 저는 미좀 따로 담고에 좀 얘기해보다. 하여튼 미 파버도 마망이 자택부 트레이닝 맞둥이나 거기 메이테이 사람 파기버도 이게 좀 힘들어 보니까. 강폭기도 뭐 쌍드나 파기버도 뭐 꽃도 하버라 kok다 하버도 나좀 걸러가 비비래 있는 거 맨날 담고. 내 미사는 따보디 뭐기 레디바 프렌드 윙 매암 주미 파방 거 미 건는 거 좀 야우리 해보고. ям 코릴레이션 해다리고. 아 사이 아저씨 ям 디스팅을 보러 뭐래. 나가기 지나오시는 라우리시 Kuki pay jam particular tham medra adagi Kuki na chu tum pen da magi to mi hostel na gana phare na dum hainari ado luriyo point di ko hajene ngina just mi phare mangre hai tara gadi madugi khodi fashion kan haitare kan haitare preparation no buse go me thong to stand about suk chang matam ji haina sum la hin da ko di sai gi mi do chin gina ba na tra na mi do gi sai gi magi diu advantage ma log hiya na khong cha ba khon supi ma jala khre ko ado si ha ma na te mi phare je amang da litana ju phare बाई कोई आर्मी में मांगता तुम गंदा कोई गंदा गाड़ी धापसे लगा पुलप पूर्व की अदो गाइने लगा थादोर करने गाइने लगा थादोर कुछ याव है ना परमानी को अरे सुम मसत में आमंजी उस मांग से कोई कुम नहीं यंग कांदा something ऐना जैसे something मसी यामने हेमन बा को कोई सिद्धगी हम कोई रिकॉल तो कांदा मंग सगी जिरी दा कोई अगांग हम नुपी हम फार पुगी बसी अदम same thing नहीं hostel जन फारे नहीं मांग तो को मैं हमने फार पूरा तुरेंद लाला पुगी है बसे लोग उन्हों है ना ये निकलता अदो हम तो हिंग में थोड़ा किदे हम नॉइता बसे को अनाजिक नगागी ले रिबा मई सिविलियन तरुक्सी आई माय हम्बल रिक्वेस्ट ने को मी बगी मिनुसी ना थादोक पिरो बसे मदि को एकदम हाइजन निंगी को हाइजन निंगी नुसी ना थादोक पियो सिविलियन दा खुथाबी गनु मिसम दादु मसे थिक पिबी गनु थादोक पियो तबुदा वो आई वखन ददी हजिबो लाइबि स्टेप्स नदी आई हिंगम नो मांद्रे सुन खंजब तम को अदि माहन गितारगदी मदुगी लाकदो consequence kana puduri ke pusim lai ne ko aduna sugum bal lamen tuyen basing tawning sai hajagi tawning tawm tamda aikoina sai area sta dum aikoina compromise ki room sum thamai taragadi aikoi mi aikoi bisang chang habi haibara sa deko aikoi mi chang changu kana mi chang changu habi ne achum madu to biu habi ni lo du correction to biu habi ni da jamang cha ana last na hajani si manipur si chapsana aikoi chingam madi tawni le nari ba sem manipur ni permani ko manipur jamotani Chingi Manipur, Tongi Manipur, how should we take? A big price, Kogi, Nigeria Manipur, research is Nigeria, Chingam, Nigeria laws there, laws Motani, low to on the table. Sapsana, crime, Tori, conclusion, low action, low view, Komakata, father, who took on a view, go. Although highway of higher lacre, Makata, toll, I was going to produce Contanico. Still told a lady, go hang, have on the I had last one, I didn't Manipuri civilian project, any community production, just hing is there, dog the hing in the dog. I don't know when a pandana, boom, a pandana, kinnet the wheat and a quick palite, no make up of me to the net. I could assume Massacre, no way Maruna Palamido, can the way Palino, I know question on everything. I don't know, no when a pambita number, see the number soaked another quick dog, section of him in a quick palite. Tamzari topics have a dare, Hosu Manipur, Lady Bafim Masida, Manipur, Busser, whom told to guide about from Kukizo Gongsun in my gate for club Kamayan Beza. I had looked at the notice window in video when Puja couldn't study. When a Sigi Penelation in Vidiva, Kuitamo, Nabakashore, Peter Iasco. My work, Amadi, and Kuki, and Vidiva, all stuff with my consumption. Was among Saikoina, as you see, Navia, but see, and the live Manipu issue see. Kasi naman si tawina pre-plan naman hay tari ko. Tawina pre-plan naman sa akong sa tawa doon ba yam na conspiracy loktu naman man po naman doon yaw man masat naman lai. Hay di hajug si yam sang ba sa hi karagi mamang dagi ko si Manipur si divide taro ka doon ay ko lay di ba community kara hay tari ko. Kasi nung sinahan na doon amadamong karam kamsan ba amdo karam tohon ba sum sige nung sinta masak se sum kaji yarag lako si sang re ko. Sang re do bakit may hore natra. Handi Kanana maru na kanana kahidi injil laga takay pa na kanana injil laga tabok si taroki hay babu tas na kuki narco terrorist drug mafia kang buhay tare ko mo si actually mainly Kuki dare kang buhay tare ne ko
moi ching si koi na use and abuse kulai na sina bilakan da si pura divided ko divided hajik khudam moi hajik phungdok pi da hai hum do ningphung ya ngana le pot nam ta hal mai mami ta handra ne se kauna ba yadre chang na ba yadre henjen na ba yadre adu to ba yadre ga na sum mi gi opinion is different sum haina halakan da nam da na khoi ngai gi family ma da masa pi ba ahum je dum mama mapa tu na ngai gi nungsina na ba na tragan na sawada na ba na tragan na yana na ba na bi tok chin me ya po to sung chin da na dum chak wai na thamalaga last dang sai ka hai ni noi hum pun ba yadra bra yadre kauna ba yadra bra yadre ta noi hum se nang ama chna kha lo kha saw lo nang kha chaw lo ro enter into ga mama mapa na thona chin bi ba ta koi si community ahum sai ta par mani ko thoi na yen bi ge na khan ba adu mo sai mama mapa ko gi tim man le rabra ko hang mu la khre ba ko aduna si ai khoi na hai banate o hel liba sin ji da lakshal laga posak si ama jamu nu sin na ba sin ga do potu sin da na thado thamaga thoi na hai lai je biba ahom du manung da khara miron thung da ma sa amana sai gi ai di ya ma su le minar roi na su le minar roi pare ai di tonga le jara ke tonga le na lambi do piro hai ba ma sak ta thoi na sin mi mami ma ta hain bhai ta le mama pa da ko adu mama pa na adu yadra bra yadra fa ba nang saruk saruk tu si pira ke kaina hai rabi lambi ma thoi na sin ba ma no pon ma oja mang se yaw bu ma mim le re ba ko madu ki mayek lar khudam ji to 2023 gi me gi tari ahum da gi hor khiba sathi ra ba du ba nuai ta ba la lam thui je ma si hajiti chahi ahum mapung hen gre ba ko ahum mapung hen gre tangak nai na khona jar sum nei na yeng tam da ngasi thui mani thui ba lan je kai do bui thui ba kana na thol li ba kai do bui thol li ba ko kai do bui lakshin ngam dri ba kai do bui lakshin dri ba ga je question mayam ngasi di prajin hang na re ba ko ai ta ga thoi na sai area si da conspiracy lok tu na ma na pot ma dum yaw ma mi ma sum ta hal le ba ko manam di 3rd May 2023 da gi hor khiba lan ji jamang cha masi yam nai khoi na picture ma khoi ure ji kaw aron man te ko se afong ma lan ni ko chuchampur gi leiri ba du gumba khoi public ground ma da gi ko e khoi gi hor khiba miyam gi ba du ma gi ba du gumba kuki kai community miyam haidare pramani ko any tribe community ko khar pujana ka hor khiba lan ji sijna kangbai phokchakai yor ko gi stage hok lak ma tam da thokriba sinji jamang cha afong ma ne ba adugi manung du da kwai ngak ko si adugi manung du da makuta sophisticated no fa paira kan AK46 AK57 paira kan da yarokhiba adu makuki suda leba kangbu sindu yarokhiba mogi tarokhiba irang du yarokhiba kangbu sindu adu mogi okhlon du ne khana ngai ise aduna turbung bangla yokhla matung da kangma yokhla kan da maitei gi yum paktak na mai tharakpa mi halakpa no kapsalakpa adugi stage tarokpagi stage yorpagi stage yorkhido madu kamani je holim na ko samni lai sintra hoi tangai fa na go mengi magi missionaries na tragana sai kare haini kai pyung khara da kogi kare haini se lakshan mangam hogdre na khalla bhawboda next day another 3-4 days adi dum gar lakshmi aphyum leni na ko pe da bi ngak mayam gi ba law khong tong jera ga su lakshan ba yabagi station di lai ba ko adu mo mayam jing du ta hogdri maram du gi maram ko hang me lai ba ko jamang ja ko ana dai bi su si hajukti tangai fa da na triangular si thamiri se triangular division ko between Naga Kuki Meitei na si di fong na ina ba hore si lai film jina thawana sinma adu ma policy ma yawra bra ha jumdi hangningi adu yam kupnam sai areas da koina yam apikpa oirak pa yai oiram ba yai gaina koina ngasagi yam uslang ang usu ngalungdri ko adu hajuri thuiba issue gi manung da Kuki narco terrorism Kuki terrorism drug mafia sing na chatharak pa lani manung amada koi particular main majority oi ba Meitei da chauna khu thaba mim lai re natra haji bau to tension wang khana lai nari natra sigi matai si da khara nem dhare e namu le kan sta ke dore amuk tangkhul na ga da amuk aroi thak lai na natra mi ma mu yauri bani adi ta ga di tawri ba ichen ta takpadi tawri ba ichen na takpadi kai khadi lai re ba ko tangkhul kangbu da khu thaba hogri si ningphung mo na torpa crime crisis mayam ngi omo lakuduna litanda ukhul gi litanda thokhi thodoksi ngaki pen da ba adu ju mo na khana ba hoba mo na mi masa tahun furu bai dare ko furu ba adu gi furu budu compromise tawna ba gi da makta lakpa tawji ha ma tam da laktraga phamina ba yaudраga compromise tawna ba du laktre ha ba gi da makta chala kari gi no hangu bada adu hangma la en ojan laga mu yu mai thaba mi hatpa no mai kapa ta kholak pa natra phone na embus kholak pa natra ada chagi areas di da khulai ma jana pai ba dugum ba Kuki shudre ba kangbu jina moina tongning tobungam ba moina tongke khama thawam tobungam ba dugum ba erna ma khulai takpadi ko takpadi chai areas di da sai hajagi bodo ko thaoina tarana ba policy ma yorobra den amana
mamangi election ni khona election gi part no khona yeng matam da moi keno gi ra kano moi chief commander moi kano mana he phong special khona viral ba thana gari ko hana ki matang sima di khoi ha khoi gi ruling party ko BJP de sogol lo haire adu gi aduna kai moi sogol laga di oja moi tamo sogol laga di political ni ba du gum ba sai kari haini solution problem khona ba khoi mateng ngoi gani ko kani hai ga na kamen pi ga na man na khoi hai ba khoi tare de oja mang ko adu ma ya manung da kari leibno adagi congress ki matam da khoi hajani congress ki matam da tangai fadana su satna ba si da hoi ground mudi myam thamme ai boina thamme table da ko ai na ma ta haja budo thamme da ga di matam ni yana gri ba pot taw report myam du da kari kari assurance bi thokhi bano ko si hangwa lakre ba ko ai da ga di congress su mangai BJP su mangai ruling ni amana congress ni opposition ni but matam du moi ruling ni tra moi ani na piramba moi ani na yana ba thok myam jing do ai khoi na matam ni yana ba di sagi energy hen ba yaroi si ngang ba yaroi si taw yaroi ha ba di khoi ha mi ga je si phone phone ha na change ba ko adugi potu o maga sum pu bu na maram kan da moi da rajniti gi adug moi na community thu ba moi na thaja ba khara piru ba kai no ma taw gen piru ba moi na kai go phone am pi gen hen thaja ba le thamal thamu ba dug mo pose yam chawn le da ba sim le gre ba ko an hoji le film ji kano bashila ko ina first round tham ning ji o ma isam sam na ngachi Kuki na Meitei gi Naga gi Kuki gi ga na mo na divided to da ngang am ise ta sina rajniti gi manung da khuba pera ma yaur le ra ba sin ko sin ba le re ko ana moi gi marakta rajniti gi kari khudong cha pi gi bano rajniti gi kamu sin kari community pi bano ko masi khui chin khar le ko still ho su mangai haji le ba government si ta sina ai koi le ba lengak si le ba irang ji peace lang na hona matam da chief minister ko gi chief minister kano oi re na ho ji na ta si honor chief minister ma le na deputy chief mani thame ho ji deputy chief mani thambai je part of deputy chief mani thami si irang ji lotion na bana traga na peace lang na development lang na bo eram su yai but adu bu khoi na yeng mo scenario da di ko deputy chief ani pi ri amana Naga do pi re amana Kuki dum shele natra thim na hona ba da ai ta ga sai area ji da dum politically yeng ba da su kai no mam si chen che le bo jamang ko adu whatever pi res no pare he na phaba yai phaba lambi lang na hona ba da pi re ba ne khando ase ba ko ai ta ga di hoji deputy chief ani pai bi ri ba ani ji su honorable chief minister ju phamin na kanda nakan ahum gi oi project sab marna ekhogi stand wi rakanda lebak sigi jati ji pharna bi dam moi ahum na cham chanot ko khona pa mai ko sumna kanda na sa gi nimchak gi genjina deputy chief passion mi ba nimchak gi genjina saungning mi hagera na taga na sa gi issue phatri hagera na taga ma blame tor kanda ma Manipur thok pa da sa gi apprehension le re aki ba taga na noi ta ba le habi na ma thung jela ga lakre natra mana leba ma gi deputy chief oi rakanda assembly phamba yaw da ba aduga sidida laga na secretary phama ka da thok tawda ba haise something chagi area su dum kanom leiri bne ko natra ma lakpi da kanda leiri political parties inji punjun bi ka political leaders ni punjun bi ka da Manipur je kai bi aroi akoi jati khudi bosi nuksine ne minaga da buni ko aduna amaju akoi mam tasal lai sini adum nakan da leiri ba saungri yo pena dum mam do nang ju law ga na haiba gi poto adu upro su utte natra leiri ba leader moi jina peace de dum haiba peace for na bni de dum haiba jamang ko peace for na sin mani di haiba adu moi masin jina musai area ji da sengra la seng oi di ba assembly do phamina ga orep lomina da punmina da ori sauna adu gi image do uhandra bni na something kai khara dum sai area da myam confidence khar mangal lebo ko an dai film je actually sigi pot khuding mak se rajniti gi adugum ba sagi pukchen sengba ko moi amato na unite na pula kan thok tumina kan da la ka do pot amane ko aduna haji dai film ji adugum ba sathi ga ko ki shu da lebo kambuna Kuki terrorist na Manipur si divided triangular where kaito pangi mami ma ngang mai se sai ta ga di sunda lai ba mayam Manipur si kanna le bi ba du ma political leaders ngina masagi unite oina na ta kana pul ga na ta kana masagi apun magi oina pora man lawbang na uhon ba se singa sumun khudong chap lawbang ne ba ko onda punbi ra kan da ne assembly ta phambi yu ko phambi ra kan orep lawbi yu peace lagna orep lawbi yu crime to ko sinje kana to action ko bi yu ko aduna moi masin pul la kan da sumna kan da ngang yo myam jidi ta kai phadana kai do bu yari kam no bu yari kan khana do pot amane ko ada leader oi mo sina punba yadana ado asuma pan thoga ga sagi delhi gumba to pa ga sagi chakot pa lamda ga chapa di adum punma adum coffee thakmin na ba chatmin na ba chami khoi ure dana jamang chako ado state imale ba state sigi manung da phajagra assembly gi manung je phamin na ga moina orep lobu bokti uhan da bai tare ko adum ta ko di leaders gi manung da divided to le re ko adu gi divided to le ba potuna sumna kan da sagi irang pam kangbu ko Manipur chugai pam kangbu suna du khong chaw kan ngang le bene ko ana ayo khana di masi rajniti gi yam sathi ba machat namani ko masi leiri ba political leaders ni na ma bujan sewa mi kupta lanji loine khomja ai sai thamja ga ham round
ꯐꯤꯕꯝ ꯁꯤꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯗꯨꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯣꯖꯥꯅꯁꯨ ꯑꯣꯖꯥ ꯅꯝꯀꯦꯁꯣꯔ ꯑꯃꯗꯤ ꯑꯣꯖꯥ ꯃꯩꯕꯣꯟꯅꯁꯨ ꯐꯖ ꯐꯖꯕ ꯄꯣꯏꯟꯠꯁꯤꯡ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯣꯖꯥꯁꯨ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯄꯤꯔꯤ ꯑꯗꯣ ꯑꯅꯤꯁꯨꯕ राउंडꯁꯤꯗ ꯑꯣꯖꯥ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯔꯥꯎꯟ ꯑꯍꯨꯝ ꯂꯩꯖꯒꯦ ꯑꯔꯣꯏꯕ ꯔꯥꯎꯟ ꯑꯃ ꯍꯟꯗꯛꯀꯤꯁꯤना ꯑꯅꯤꯁꯨꯕ ꯔꯥꯎꯟ ꯑꯣꯏꯖꯒꯦ ꯌꯦꯂꯧꯃꯤ ꯐꯨꯔꯨꯞꯁꯤꯡ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯖꯨꯟ 18ꯒꯤ ꯊꯧꯗꯣꯛ 2001ꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯐꯦꯠꯇꯪ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯤꯡꯅꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯏꯍꯧ ꯊꯣꯛꯈꯤꯕ ꯂꯩ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯅꯤꯄꯨꯔꯕꯨ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯏꯔꯥꯡꯁꯤ ꯂꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯊꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯊꯝꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯁꯦꯟꯇꯔ ꯂꯤꯗꯔꯁꯤꯡꯁꯤꯅ ꯂꯧꯔꯛꯄ ꯌꯥꯕ ꯃꯈꯣꯏꯒꯤ ꯈꯣꯡꯊꯥꯡꯁꯤꯡꯗ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯀꯗꯥꯏ ꯐꯥꯎꯕ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯣꯖꯥꯃꯥꯡꯁꯥ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯛꯄꯁꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯂꯩꯕꯥꯛꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯏꯅꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯄꯥꯏꯕꯤꯔꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯤꯠ ꯁꯥꯍꯖꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯖꯤ ꯍꯥꯏꯍꯧꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯔꯦꯁꯄꯦꯛ ꯌꯥꯝ ꯆꯪꯉꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯇꯥꯡꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯊꯝꯕ ꯀꯥꯟꯗ ꯁꯨꯡꯇꯧ ꯇꯧꯔꯣꯏ ꯁꯨꯡꯄꯤ ꯄꯤꯔꯣꯏ ꯍꯥꯏꯕꯁꯤ ꯃꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯏ ꯇꯝꯃꯀꯣ ꯑꯗꯣ ꯁꯨꯡꯇꯧ ꯇꯧꯔꯣꯏꯅ ꯐꯣꯡꯗꯣꯛꯄ ꯄꯣꯠꯇꯣ ꯄꯦꯄꯔꯗꯁꯨ ꯌꯥꯎꯈ꯭ꯔꯦ ꯁꯨꯡꯇꯧ ꯇꯧꯔꯣꯏꯅ ꯍꯥꯏꯈ꯭ꯔꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯈ꯭ꯔꯕ ꯋꯥꯐꯝꯗꯣ ꯑꯗꯣ ꯅꯋꯥ ꯂꯧꯗꯦꯅ ꯈꯜꯂꯀꯥꯟꯗ ꯉꯁꯤ ꯀꯨꯀꯤꯒꯤ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯒꯨꯝꯕ ꯑꯗꯒꯤ ꯐꯔꯅ ꯃꯣꯏꯒꯤ ꯂꯩꯗꯅ ꯃꯌꯥꯝ ꯑꯃꯀꯣ ꯁ꯭ꯇꯤꯜ ꯑꯗꯨꯝ ꯃꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯥ ꯍꯥꯏꯕ꯭ꯔꯥ ꯀꯣꯛꯇꯨ ꯍꯥꯏꯕ꯭ꯔꯥ ꯀꯣꯛꯅꯥꯎ ꯍꯥꯏꯕ꯭ꯔꯥ ꯑꯗꯒꯤ ꯑꯥꯏ ꯇꯤ ꯑꯦꯜ ꯑꯦꯐ ꯕꯤ ꯇꯤ ꯑꯦꯜ ꯑꯦꯐ ꯁꯤ ꯇꯤ ꯑꯦꯜ ꯑꯦꯐ ꯋꯥꯔꯤꯕ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯅ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯃꯣꯏꯁꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ ꯑꯗꯨꯝ ꯇꯥꯔ ꯂꯩꯔꯤꯕ ꯁꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯐ꯭ꯔꯟꯇꯦꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤ ꯅꯠꯇꯕꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯇꯥꯜꯂꯛꯄ ꯃꯨꯚꯃꯦꯟꯁꯦ ꯑꯗꯨꯝ ꯃꯣꯏ ꯑꯗꯨꯝ ꯏꯟꯅ ꯂꯩꯔꯤꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯁꯤ ꯃꯦꯃꯣꯔꯦꯟꯗꯝ ꯊꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯋꯥꯊꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇꯅ ꯋꯥꯔꯣꯏꯁꯤ ꯂꯩꯇꯦꯅ ꯍꯥꯏꯔꯛꯏꯁꯦ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏꯡꯒꯨꯂꯔꯕꯨꯗꯤ ꯊꯣꯜꯂꯦꯀꯣ ꯇ꯭ꯔꯥꯏꯡꯒꯨꯂꯔꯕꯨꯗꯤ ꯊꯣꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯇꯃꯟꯅꯕꯒꯤꯁꯨ ꯌꯥꯎꯕꯤꯔꯤ ꯁꯦꯅꯤꯌꯔ ꯃꯣꯁꯠ ꯂꯤꯗꯔꯅꯤꯀꯣ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯩꯅꯣꯅꯤ ꯁ꯭ꯇꯦꯠꯀꯤ ꯌꯥꯝ ꯆꯥꯎꯕ ꯗꯥꯏꯇ ꯂꯧꯕꯤꯔꯝꯕ ꯏꯌꯥꯝꯕꯅꯤ ꯑꯩꯈꯣꯏꯗ ꯑꯃ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯒꯤ ꯆꯞ ꯆꯥꯕ ꯑꯃ ꯍꯤꯁꯇꯣꯔꯤꯀꯦꯜ ꯀꯩꯅꯣꯁꯦ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯁꯥꯏꯗ ꯑꯩꯈꯣꯏꯅ ꯗꯤꯐꯥꯏꯟ ꯇꯧꯕ ꯌꯥꯗꯕ ꯄꯣꯠ ꯈꯔ ꯂꯩꯔꯤꯑꯕꯀꯣ ꯀꯨꯀꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 2000-2000ꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯁꯨꯝ ꯌꯥꯎꯔꯒ ꯄꯨꯔꯒ ꯂꯩꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯩꯅꯣ ꯑꯣꯖꯥꯃꯥꯡꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯥꯏ ꯑꯔꯥꯟꯕ ꯈꯔ ꯂꯩꯗꯣꯏꯅꯦꯕꯀꯣ ꯀꯨꯀꯤꯅ ꯂꯥꯛꯈ꯭ꯔꯤꯁꯦ ꯃꯔꯛꯀꯤ ꯇꯦꯅ꯭ꯌꯨꯔ ꯑꯃ ꯆꯍꯤ ꯈꯔ ꯇꯪꯉꯛꯈ꯭ꯔꯗ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨ ꯃꯣꯏ ꯆꯍꯤ ꯈꯔꯒꯤ ꯃꯅꯨꯡꯗ ꯂꯥꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯟꯊꯣꯛꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯉꯁꯥꯏ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯖꯔꯤꯕ ꯃꯁꯥꯒꯤ ꯇꯣꯉꯥꯟꯕ ꯑꯦꯖ ꯄꯥꯔ ꯃꯥꯒꯤ ꯔꯦꯀꯣꯔꯗꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 100 ꯂꯩꯔꯛꯑꯕ ꯆꯍꯤ 200 ꯂꯩꯖꯔꯕ ꯁꯥꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯅꯥꯅꯁꯨ ꯊꯤꯡꯗꯦ ꯀꯣ ꯇꯧꯕꯇꯕꯨ ꯏꯟꯐ꯭ꯂꯛꯁ ꯇꯧꯔꯀꯥꯟꯗ ꯁꯥꯏꯗ ꯂꯩꯕ ꯑꯣꯞꯁꯟ ꯑꯅꯤꯅꯦꯕ ꯃꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯏꯟ ꯑꯗꯔ ꯁꯦꯟꯁ ꯆꯨꯝꯃꯦꯅ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯔꯤꯕꯀꯣ ꯗꯦꯠ ꯃꯤꯟꯁ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯂꯝ ꯂꯩꯇꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯇꯦꯔꯣꯔꯤꯁꯠ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯇꯦꯔꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯂꯝ ꯑꯣꯀꯨꯄꯥꯏ ꯇꯧꯅ ꯍꯣꯠꯅꯕ ꯃꯤ ꯍꯥꯠꯂꯒ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯅ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯤꯁꯦ ꯂꯩꯔꯝꯕ ꯃꯤꯁꯤꯡꯁꯦ ꯅꯝꯁꯤꯜꯂꯒ ꯃꯣꯏ ꯃꯈꯥ ꯊꯝꯃꯀꯥꯟꯗ ꯃꯣꯏꯅ ꯁꯨꯄ꯭ꯔꯤꯃꯣ ꯑꯣꯏꯅ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯁꯤꯗꯤ ꯃꯣꯏꯒꯤ ꯔꯥꯏꯠꯅꯦꯕꯀꯣ ꯃꯗꯨꯒꯤ ꯗꯤꯐꯦꯟ ꯇꯧꯅ ꯍꯣꯠꯅꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯅꯦꯕ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗꯩꯗ ꯃꯣꯏꯒꯤ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯁꯦꯟꯇꯔꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯐꯝ ꯇꯣꯉꯥꯟ ꯊꯝꯈ꯭ꯔꯀꯥꯟꯗ ꯁ꯭ꯇꯦꯠꯀꯤ ꯄꯋꯥꯔ ꯑꯃ ꯂꯩꯖꯔꯤꯕ ꯑꯣꯖꯥꯃꯥꯡꯁꯦꯀꯣ ꯁ꯭ꯇꯦꯠꯀꯤ ꯄꯋꯥꯔ ꯑꯃ ꯂꯩꯖꯔꯤꯕ ꯁ꯭ꯇꯦꯠꯅ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯕ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯀꯔꯤ ꯈꯜꯂꯤ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯔꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯀꯔꯤ ꯗꯤꯁꯤꯖꯟ ꯂꯧꯕꯤꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟꯗꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯉꯥꯏ ꯂꯩꯔꯤꯁꯦ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯃꯣꯏꯅ ꯗꯤꯐ꯭ꯔꯦꯟ ꯊꯥꯎꯖꯟꯁ ꯑꯣꯐ ꯃꯣꯏ ꯇꯣꯉꯥꯟꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯒꯦꯔꯥ ꯑꯗꯒꯤ ꯊꯥꯎꯖꯟꯁ ꯑꯣꯐ ꯃꯣꯏ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯦꯇꯔ ꯄꯤꯒꯦꯔꯥ ꯑꯗꯨꯗꯤ ꯃꯣꯏ ꯑꯄꯥꯝꯕꯅꯤ ꯀꯩꯁꯨ ꯑꯩꯈꯣꯏ ꯊꯤꯡꯕ ꯌꯥꯔꯣꯏꯕꯀꯣ ꯇꯧꯕꯇꯕꯨ ꯃꯣꯏꯅ ꯄꯤꯔꯤꯕ ꯂꯦꯇꯔ ꯃꯣꯏꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯣꯏꯅ ꯊꯥꯗꯣꯛꯏꯕ ꯇꯣꯟꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯅꯣꯔꯃꯦꯟꯁꯤꯗ ꯀꯣ ꯄꯤꯁ ꯑꯦꯟ ꯇ꯭ꯔꯥꯟꯀ꯭ꯋꯤꯂꯤꯇꯤꯗ ꯀꯌꯥꯝ ꯀꯥꯏꯔꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯀꯌꯥꯝ ꯁꯣꯛꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯆꯪꯉꯤꯕꯀꯣ ꯍꯥꯏꯅꯤꯡꯉꯦꯗꯅꯕꯨ ꯃꯣꯏꯅ ꯁꯨꯝ ꯄꯉꯥꯡꯗ ꯉꯥꯡ ꯂꯩꯕ ꯄꯪꯍꯥꯏꯗ ꯍꯥꯏ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯃꯗꯨ ꯁꯨꯝ ꯌꯦꯡ ꯂꯩꯇꯥꯔꯒꯗꯤ ꯀꯩꯅꯣꯝ ꯀꯣꯏꯁꯟ ꯑꯩꯈꯣꯏ ꯍꯪꯕ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯁꯦꯟꯇꯔꯅ ꯂꯩꯔꯤꯕ ꯏꯁꯨꯁꯦ ꯂꯣꯏꯁꯟꯒꯦ ꯈꯟꯕ ꯃꯇꯝꯗ ꯂꯣꯏꯁꯟꯕ ꯌꯥꯕ ꯄꯣꯠꯅꯤ ꯅꯝꯕꯔ 1 ꯇꯧꯕꯇꯕꯨ ꯁꯦꯟꯇꯔꯅ ꯇꯧꯕꯤꯗ꯭ꯔꯦ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯗꯥꯏꯇꯅ ꯀꯔꯤꯅꯣ ꯀꯣ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯊꯝꯅꯔꯛꯄ ꯄꯣꯏꯟꯠ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯊꯥꯕ ꯃꯥꯒꯤ ꯃꯦꯃꯣꯔꯦꯟꯗꯝꯗ ꯉꯁꯥꯏꯒꯤꯁꯦ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯃꯤ ꯈꯣꯠꯂꯤ ꯑꯗꯨꯗꯨ ꯊꯥꯔꯤꯁꯤꯡꯁꯦ ꯁꯤ ꯂꯣꯏ ꯇꯣꯛꯈ꯭ꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯪꯖꯅꯤꯡ ꯀꯣꯏꯁꯟꯁꯦ ꯉꯁꯥꯏꯒꯤ ꯑꯣꯅꯔꯦꯕꯜ ꯍꯥꯟꯅꯒꯤ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯅ ꯀꯨꯀꯤꯒꯤ ꯁꯤꯚꯤꯂꯤꯌꯟ ꯃꯌꯥꯝ ꯑꯃ ꯏꯅꯣꯁꯦꯟ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯅ ꯋꯦꯜꯀꯝ ꯇꯧꯔꯤ ꯀꯣ ꯂꯥꯏꯌꯦꯡꯕ ꯈꯣꯠꯄ ꯈꯣꯠꯂꯤꯕ ꯉꯥꯡ ꯅꯍꯥꯟꯗꯁꯨ ꯑꯩꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯀꯣ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯁꯤꯌꯔꯁ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏ ꯀꯩꯁꯨ ꯑꯣꯞꯁꯟ ꯄꯤꯗꯦ ꯅꯠꯇ꯭ꯔꯥ ꯂꯥꯛꯑꯣ ꯆꯪꯉꯣ ꯍꯥꯏꯕꯗ ꯃꯌꯥꯝ ꯂꯣꯏꯅ ꯒꯣꯔꯃꯦꯟꯠ ꯇꯧꯕ ꯊꯕꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤ ꯃꯦꯟ ꯊꯤꯡ ꯀꯨꯀꯤꯒꯤ ꯑꯗꯨꯒꯨꯝꯕ ꯏꯅꯣꯁꯦꯟ ꯄ꯭ꯔꯖꯥ ꯑꯃ ꯂꯥꯛꯑꯀꯥꯟꯗ ꯁꯤꯗ ꯂꯥꯏꯌꯦꯡꯕꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯀꯤꯔꯣꯜ ꯂꯧꯔꯤꯕ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯅꯤꯝꯆꯥꯛ ꯀꯤꯒꯦꯟꯗꯣ ꯍꯥꯟꯅ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯛꯍꯟꯕꯤꯌꯣ
ꯇꯝꯄꯥꯛꯇꯅ ꯂꯥꯟꯕꯤꯌꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯍꯟꯕꯤꯌꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯃꯀꯥꯟꯗ ꯋꯥꯔꯦꯞ ꯂꯧꯕ ꯌꯥꯎꯍꯟꯕꯤꯌꯨ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯝꯃꯀꯥꯟꯗ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯊꯕꯛ ꯇꯧꯍꯟꯕꯤꯌꯣꯕꯀꯣ ꯁꯨꯝꯅ ꯏꯅꯣꯁꯦꯟ ꯄ꯭ꯔꯖꯥ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯀꯥꯟꯗ ꯄꯥꯜꯂꯀꯥꯟꯗ ꯃꯔꯨ ꯑꯃ ꯁꯠꯄ ꯌꯥꯗꯅ ꯂꯥꯛꯀꯥꯟꯗ ꯁꯤꯖꯗ ꯔꯤꯝꯁꯇ ꯂꯥꯌꯦꯡꯕ ꯂꯥꯛꯄꯗꯨꯗꯤ ꯑꯗꯨꯗꯤ ꯏꯁꯨ ꯅꯠꯇꯦꯕ ꯒꯣꯔꯃꯦꯟꯅ ꯃꯗꯨ ꯐꯨꯜ ꯁꯦꯀꯨꯔꯤꯇꯤ ꯄꯤꯔꯒ ꯉꯥꯛꯀꯦꯔꯥ ꯈꯣꯠꯀꯦꯔꯥ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯀꯣ ꯑꯗꯨꯗꯤ ꯃꯣꯏ ꯃꯊꯧꯅꯦꯕ ꯕꯠ ꯂꯨꯔꯤꯕ ꯄꯣꯏꯟꯗꯤ ꯑꯗꯨꯒꯨꯝꯕ ꯏꯅꯣꯁꯦꯟ ꯊꯥꯎꯖꯟꯁ ꯑꯣꯐ ꯏꯅꯣꯁꯦꯟ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯂꯤꯗꯔ ꯑꯣꯏꯔꯤꯕ ꯃꯣꯏꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯣꯏꯒꯤ ꯗꯥꯏꯇ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯄꯥꯏꯔꯤꯕ ꯅꯤꯝꯆꯥꯛ ꯀꯤꯒꯦꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯥꯛꯑꯒ ꯋꯥꯔꯦꯞ ꯂꯧꯕ ꯌꯥꯎꯗꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯥꯛꯑꯒ ꯈꯟꯅꯕ ꯌꯥꯎꯗꯕ ꯍꯥꯏꯁꯦ ꯃꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯗꯤ ꯀꯣ ꯁꯣꯝ ꯅꯥꯀꯟꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯋꯦꯜꯀꯝ ꯇꯧꯕꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯥꯝꯃꯤꯗꯤ ꯑꯗꯨ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨꯒꯤ ꯀꯤꯔꯣꯟ ꯑꯣꯏꯔꯤꯕ ꯅꯨꯄꯤꯗꯣ ꯅꯤꯝꯆꯥꯛ ꯀꯤꯒꯦꯟꯗꯨ ꯂꯥꯛꯑꯀꯥꯟꯗ ꯁꯤꯗ ꯐꯝꯃꯀꯥꯟꯗ ꯊꯕꯛ ꯇꯧꯕꯗꯨꯅꯤ ꯑꯩꯈꯣꯏ ꯄꯥꯝꯃꯤꯗꯤ ꯑꯗꯨ ꯌꯦꯡ ꯇꯥꯔꯦ ꯂꯦꯠꯁ ꯁꯤ ꯃꯥꯅ ꯍꯧꯖꯤꯛ ꯅꯤꯝꯆꯥꯛ ꯀꯤꯒꯦꯟꯗ ꯍꯧꯖꯤꯛ ꯄꯨꯊꯣꯛꯑꯒ ꯎꯠꯂꯤꯕ ꯃꯥꯒꯤ ꯁꯤꯟꯁꯦ ꯁꯤꯅꯔꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯣꯕꯀꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯀꯩꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯑꯩꯅ ꯇꯝꯄꯥꯛꯀꯤ ꯋꯥꯔꯤꯕ ꯇꯝꯄꯥꯛ ꯍꯥꯏꯔꯒꯨꯝꯁꯤꯀꯣ ꯍꯥꯎꯁ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁꯇ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯎꯁꯇ ꯂꯥꯛꯑꯒ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯥꯛꯑꯒ ꯐꯝꯃꯀꯥꯟꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯑꯦꯄ꯭ꯔꯦꯟꯁꯟ ꯑꯃ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯀꯅꯥꯅ ꯄꯤꯕ ꯑꯦꯄ꯭ꯔꯦꯟꯁꯟꯅꯣ ꯀꯅꯥꯅ ꯄꯤꯕꯅꯣ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯏꯄꯥ ꯏꯆꯥ ꯏꯅꯥꯎ ꯃꯌꯥꯝꯅ ꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯗꯨꯅ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯄꯥꯏꯕꯅ ꯄꯤꯕ꯭ꯔꯥ ꯃꯥꯅ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯅ ꯄꯤꯕꯅꯤ ꯄꯤꯕ ꯀꯤꯕꯒꯤꯅꯤ ꯍꯥꯏꯔꯦ ꯃꯥꯒꯤ ꯍꯁꯕꯦꯟꯗꯨ ꯀꯩ ꯑꯣꯏꯔꯤ ꯀꯣ ꯗꯦꯟ ꯑꯃꯅ ꯃꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯑꯗꯨꯒꯨꯝꯕ ꯀꯨꯀꯤꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯗꯨꯅ ꯃꯉꯣꯟꯗ ꯊ꯭ꯔꯦꯠ ꯇꯧꯋꯦ ꯍꯥꯏꯔꯒꯅ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛ ꯃꯥ ꯂꯦꯇꯔ ꯏꯔꯣꯅ ꯐꯨꯜ ꯁꯦꯀꯨꯔꯤꯇꯤ ꯄꯤꯔꯣꯅ ꯍꯧꯖꯤꯛ ꯃꯥ ꯇꯥꯃꯣ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯄꯥꯏꯔꯤꯁꯤꯕꯨ ꯐꯨꯜ ꯁꯦꯀꯨꯔꯤꯇꯤ ꯄꯤꯔꯣ ꯃꯥ ꯁꯤꯗꯒꯤ ꯑꯞ ꯑꯦꯟ ꯗꯥꯎꯟ ꯀꯥꯡꯄꯣꯛꯄꯤ ꯆꯠꯄꯗ ꯉꯁꯥꯏꯒꯤ ꯃꯥ ꯐꯨꯜ ꯁꯦꯀꯨꯔꯤꯇꯤ ꯄꯤꯔꯣ ꯑꯗꯨꯒꯤꯗꯃꯛꯇ ꯃꯤ ꯃꯣꯏꯗꯤ ꯂꯥꯏꯔꯗꯅ ꯑꯦꯅꯤ ꯁꯤꯚꯤꯂꯤꯌꯟ ꯑꯃ ꯃꯤꯒꯤ ꯂꯥꯏꯐ ꯊ꯭ꯔꯦꯠ ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯂꯥꯏꯐ ꯀꯦꯟ ꯍꯣꯡꯕ ꯂꯥꯛꯇꯥꯔꯒꯗꯤ ꯒꯣꯔꯃꯦꯟ ꯑꯗꯨꯝ ꯄ꯭ꯔꯣꯇꯦꯛ ꯄꯤꯅꯔꯤꯅ ꯑꯣꯖꯥ ꯃꯥꯡꯁꯥ ꯑꯗꯨ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯏ ꯁꯣꯏꯗꯕ ꯑꯃ ꯂꯩꯔꯤꯕ ꯁꯨꯝ ꯅꯥꯀꯟꯗꯅ ꯑꯗꯨꯒꯨꯝꯕ ꯍꯥꯟꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯥꯝꯃꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯥꯝꯃꯦꯅ ꯁꯣꯏ ꯇꯧꯗꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯅꯨꯄꯤꯗꯨꯃꯅ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝꯒ ꯑꯥꯔ ꯗꯤ ꯃꯤꯅꯤꯁꯇꯔ ꯄꯤꯁꯤꯜꯂꯀꯥꯟꯗꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯨꯝ ꯀꯥꯟꯗ ꯃꯌꯨꯝꯗ ꯐꯝꯃꯒ ꯊꯕꯛ ꯇꯧꯅ ꯊꯣꯛꯈ꯭ꯔꯕ ꯑꯁꯨꯝ ꯅꯥꯀꯟꯗꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯣ ꯂꯥꯛꯄꯤꯌꯨ ꯅꯨꯡꯁꯤꯃꯤꯟꯅꯁꯤ ꯅꯣꯏ ꯂꯥꯛꯄꯗ ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯅꯠꯇꯦꯕ ꯂꯨꯔꯤꯗꯤ ꯃꯣꯏ ꯃꯌꯥꯝꯗ ꯏꯟꯁꯇꯤꯒꯦꯠ ꯇꯧꯔꯤꯕ ꯏꯟꯖꯜꯂꯤꯕ ꯃꯣꯏ ꯃꯌꯥꯝꯗꯨꯕꯨ ꯗꯥꯏꯇ ꯂꯧꯗꯣꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅ ꯑꯁꯨꯝ ꯆꯪꯕ ꯌꯥꯗꯦꯅ ꯊꯝꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯁꯨꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯅꯨꯡꯁꯤꯕꯤꯌꯨ ꯂꯥꯎ ꯂꯩꯔꯦ ꯃꯩꯇꯩꯁꯤꯡꯒꯤ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯥꯡꯉꯤꯕ ꯄꯥꯝꯗ꯭ꯔꯤꯁꯤꯁꯨ ꯑꯣꯖꯥ ꯃꯥꯡꯁꯥ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯐꯤꯂꯤꯡꯁꯤ ꯀꯩꯅꯣꯗꯣ ꯉꯁꯤ ꯂꯩꯉꯥꯛꯁꯤꯅ ꯈꯪꯕꯤꯒꯗꯧꯕꯅꯦꯕ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯗꯤ ꯄ꯭ꯔꯖꯥ ꯀꯅꯥ ꯍꯧꯖꯤꯛ ꯏꯔꯥꯡ ꯍꯧꯔꯒꯦ ꯒꯣꯔꯃꯦꯟꯅ ꯉꯥꯏꯈꯣ ꯑꯩꯈꯣꯏ ꯇꯧꯅꯤ ꯑꯩꯈꯣꯏ ꯇꯧꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯒꯣꯔꯃꯦꯟ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯑꯃ ꯂꯥꯛꯑꯣꯅ ꯂꯥꯛꯑꯝꯕꯗꯣ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯇꯥꯟꯕ ꯗꯤꯃꯥꯟꯗꯣ ꯂꯥꯛꯑꯦ ꯑꯅꯧꯕ ꯂꯤꯗꯔ ꯑꯃ ꯑꯣꯏꯔꯦ ꯁꯤ ꯑꯦꯝ ꯑꯣꯏꯔꯦ ꯑꯅꯧꯕ ꯒꯣꯔꯃꯦꯟ ꯑꯃ ꯂꯩꯔꯦ ꯑꯅꯧꯕ ꯒꯣꯔꯃꯦꯟ ꯍꯥꯏꯕꯗꯤ ꯅ꯭ꯌꯨ ꯒꯣꯔꯃꯦꯟ ꯅꯠꯇꯦꯀꯣ ꯀꯟꯇꯤꯅ꯭ꯌꯨ ꯄ꯭ꯔꯣꯁꯦꯁꯅꯤ ꯕꯠ ꯂꯤꯗꯔ ꯑꯅꯧꯕ ꯂꯤꯗꯔ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟ ꯂꯩꯔꯦ ꯑꯗꯣ ꯄꯣꯄꯨꯂꯔ ꯒꯣꯔꯃꯦꯟꯁꯤꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯍꯧꯖꯤꯛ ꯉꯥꯏ ꯂꯩꯔꯤꯁꯤ ꯁꯤꯗ ꯀꯩ ꯂꯩ ꯑꯗꯨꯃꯥꯏꯅ ꯑꯁꯨꯝꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯑꯗꯨꯒꯤ ꯂꯤꯗꯔꯗꯣ ꯂꯥꯛꯄꯤꯔ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯂꯤꯗꯔ ꯃꯁꯦꯟ ꯃꯣꯏ ꯐꯝꯃꯤꯟꯅꯔꯒꯅꯦ ꯑꯗꯨꯝ ꯌꯥꯁꯤꯟꯅꯕ ꯄꯣꯠꯅꯦꯕ ꯁꯨꯝ ꯅꯥꯀꯟꯗꯅ ꯀꯩꯅꯣꯅ ꯅꯤꯝꯆꯥꯛ ꯀꯤꯒꯦꯟꯗꯅ ꯁꯨꯝ ꯅꯥꯀꯟꯗꯅ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯠꯄ ꯉꯝꯃꯣꯏ ꯑꯩ ꯀꯩꯅꯣꯗ ꯑꯣꯐꯤꯁꯇ ꯀꯥꯕ ꯉꯝꯃꯣꯏ ꯑꯩ ꯊ꯭ꯔꯦꯠ ꯂꯩꯔꯦꯅ ꯑꯗꯨꯝ ꯚꯥꯅꯥ ꯁꯦꯝꯃ ꯑꯗꯨꯝ ꯂꯩꯕ ꯀꯣ ꯑꯥꯗꯅ ꯆꯠꯂꯒ ꯑꯗꯨꯝ ꯃꯣꯏ ꯃꯁꯦꯟ ꯐꯝꯃꯤꯟꯅꯕ ꯁꯨꯝ ꯅꯥꯀꯟꯗꯅ ꯃꯣꯏ ꯀꯨꯀꯤ ꯖꯣ ꯀꯥꯎꯟꯁꯤꯜ ꯍꯥꯏꯕ꯭ꯔꯥ ꯑꯗꯩ ꯑꯥꯏ ꯇꯤ ꯂꯦꯞ ꯕꯤ ꯇꯤ ꯂꯦꯞ ꯁꯤ ꯇꯤ ꯂꯦꯞ ꯍꯥꯏꯕ꯭ꯔꯥ ꯀꯣ ꯑꯗꯨꯅ ꯁꯨꯝ ꯅꯥꯀꯟꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯦ ꯄꯪꯏ ꯏꯁꯟꯕ ꯀꯟꯇ꯭ꯔꯣꯕꯔꯁꯤꯁꯦꯀꯣ ꯀꯟꯇ꯭ꯔꯣꯕꯔꯁꯤ ꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯁꯤ ꯏ ꯀꯥꯡꯕꯨꯁꯤꯡꯗꯣ ꯅꯤꯝꯆꯥꯛ ꯀꯤꯒꯦꯟꯅ ꯅꯣꯏ ꯏꯒꯅꯨ ꯇꯧꯒꯅꯨ ꯅꯣꯏ ꯑꯄꯥꯝꯕ ꯇꯦꯕꯜꯗ ꯈꯟꯅꯁꯤ ꯑꯩꯈꯣꯏ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯥꯏ ꯑꯦꯝ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯃꯥ ꯍꯥꯏꯔꯣꯅ ꯀꯣ ꯑꯩ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯄꯥꯝꯕꯗꯣ ꯄꯨꯊꯣꯛ ꯇꯦꯕꯜ ꯏꯟꯅꯔꯁꯤ ꯀꯟꯇ꯭ꯔꯣꯕꯔꯁꯤ ꯈꯣꯟꯒꯅ ꯃꯥ ꯍꯥꯏꯕ ꯃꯇꯝ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯁꯨꯝ ꯅꯥꯀꯟꯗ ꯅꯥ ꯑꯃ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯨꯖꯔꯨꯕꯗ ꯏꯁꯤꯡ ꯆꯪꯈ꯭ꯔꯦꯅ ꯉꯪꯉ ꯂꯩꯕ ꯇꯥꯏꯞꯇꯀꯣ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯁꯣꯝꯀꯥꯟꯗꯅ ꯇꯧꯅ ꯏꯟꯁꯤꯜꯂꯁꯨ ꯏꯔꯥꯡ ꯊꯣꯟꯕꯗꯨꯗꯤ ꯑꯗꯨꯗꯤ ꯃꯥꯡꯁꯤꯗꯤ ꯁꯣꯏ ꯁꯤꯁꯇꯦꯝ ꯑꯃ ꯇꯧꯔꯤꯑꯕꯀꯣ ꯑꯗꯣ ꯀꯟꯅ ꯉꯥꯡꯉꯨꯔꯒ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯅꯥꯀꯟꯗꯒꯤ ꯕꯗꯅꯥ ꯃꯌꯥꯝ ꯄꯤꯁꯤꯜꯂꯀꯥꯟꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯇꯧꯕ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯩꯕ ꯏꯁꯨꯁꯤ ꯁꯨꯝ ꯅꯩꯅꯕꯤꯌꯣꯕꯀꯣ ꯀꯣ ꯁꯦꯡꯅ ꯍꯥꯏꯒꯦ ꯍꯟꯗꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯀꯥꯏꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯇꯣꯞ ꯂꯤꯗꯔ ꯑꯥꯏ ꯑꯦꯁ ꯑꯣꯐꯤꯁꯥꯔꯗꯩ ꯍꯧꯔꯒ ꯑꯥꯏ ꯄꯤ ꯑꯦꯁ ꯑꯣꯐꯤꯁꯥꯔꯗꯩ ꯍꯧꯔꯒ ꯃꯤꯅꯤꯁꯇꯔꯗꯩ ꯍꯧꯔꯒ ꯒ꯭ꯔꯥꯎꯟꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯂꯦꯚꯦꯜꯗ ꯃꯇꯦꯡ ꯄꯥꯡꯅꯗꯕ ꯍꯥꯏꯅꯗꯕ ꯉꯥꯡꯅꯗꯕ ꯀꯅꯥ ꯂꯩꯒꯦꯅꯦ ꯑꯁꯨꯝ ꯅꯥꯀꯟꯗꯅ ꯎꯕ ꯌꯥꯗꯕꯤ ꯀꯥꯞꯊꯠꯅꯁꯤ ꯍꯥꯠꯇꯣꯛꯅꯁꯤ ꯍꯥꯏꯔꯤꯕ ꯇꯥꯏꯒꯔ ꯍꯥꯏꯕ꯭ꯔꯥ ꯀꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯦꯠ ꯍꯥꯏꯕ꯭ꯔꯥ ꯃꯣꯏ ꯑꯃ ꯂꯩꯗꯥꯏꯅꯦ ꯀꯨꯀꯤꯒꯤ ꯑꯣꯖꯥ ꯄꯣꯝꯃꯩ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅ ꯐꯥꯗꯦ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨꯅ ꯇꯥꯟꯅꯗꯦ ꯁꯨꯝ ꯅꯥꯀꯟꯗꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯉꯥꯛꯊꯣꯛꯆꯔꯨꯕ ꯃꯌꯥꯝꯁꯤꯅ ꯍꯦꯛꯇ ꯕꯗꯅꯥ ꯑꯃ ꯄꯤꯁꯤꯟꯗꯨꯒꯤ ꯁꯤꯒꯤ ꯁꯤꯁꯇꯦꯝꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯕ ꯂꯩꯌꯦꯕ ꯀꯩꯅꯣ ꯑꯣꯖꯥ ꯃꯥꯡꯁꯦꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯑꯆꯨꯝꯕꯗꯨꯗꯤ ꯑꯗꯨꯝ ꯂꯥꯛꯆꯒꯗꯕ ꯄꯣꯠꯅꯤꯗ꯭ꯔꯥ ꯑꯗꯨ ꯃꯔꯥꯟ ꯁꯤꯟ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯧꯅꯕ ꯅꯤꯇꯤ ꯅꯤꯌꯣꯝꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅ ꯉꯁꯥꯏꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯦꯒꯦꯟ ꯔꯤꯄꯤꯇꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯁ꯭ꯋꯥꯏꯗ ꯀꯨꯀꯤ ꯌꯥꯎꯔꯝꯕ ꯌꯥꯈꯤꯔꯣꯏ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯌꯥꯕꯒꯤ ꯆꯥꯃꯤꯟꯅꯕ ꯌꯥꯕꯒꯤ ꯊꯛꯃꯤꯟꯅꯕ ꯌꯥꯕꯒꯤ ꯔꯥꯏꯠ ꯑꯃ ꯐꯪꯉ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯗꯤꯅꯦ ꯃꯣꯁ ꯋꯦꯜꯀꯝ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤ ꯆꯍꯤ 2000ꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯔꯛꯄ ꯃꯇꯝꯗ ꯀꯨꯀꯤꯒꯤ ꯑꯗꯨꯝ ꯔꯨꯝ ꯑꯃ ꯍꯤꯁꯇꯣꯔꯤꯀꯦꯜ ꯄ꯭ꯂꯦꯁ ꯑꯃ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯑꯃ ꯀꯣꯔꯅꯔ ꯄꯤꯔꯒ ꯁꯣꯞ ꯀꯣꯔꯅꯔ ꯄꯤꯔꯒ ꯁꯨꯝ ꯆꯠꯂꯒ ꯂꯥꯛꯄꯗꯤ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯈꯤꯔꯣꯏꯕ ꯃꯔꯝꯗꯤ ꯏꯁꯨꯁꯦ ꯃꯌꯦꯛ ꯁꯦꯡꯅ ꯆꯠꯂꯝꯍꯔꯤꯑꯕꯀꯣ ꯏꯟꯗꯤꯖꯤꯅꯁꯅ ꯀꯅꯥꯅꯣ ꯏꯟꯗꯤꯖꯤꯅꯁ ꯅꯠꯇꯕ ꯀꯅꯥꯅꯣ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯅꯠꯇꯕ ꯑꯩꯈꯣꯏ ꯏꯟꯊꯣꯛ ꯁꯥꯏꯕ ꯅꯠꯇꯦꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ 23ꯁꯤ ꯇꯥꯃꯣ ꯐꯨꯔꯨꯞ 23 ꯒꯣꯔꯃꯦꯟ ꯔꯦꯀꯒꯅꯥꯏꯖ ꯇꯧꯔ ꯂꯩꯔꯤꯕ ꯐꯨꯔꯨꯞ 23ꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯕ ꯇꯥꯏ
ꯅꯨꯡꯁꯤꯅ ꯂꯩꯔꯤꯕ ꯇꯥꯏꯞꯇ ꯍꯤꯁꯇ꯭ꯔꯤ ꯊꯨꯒꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯤꯁꯇ꯭ꯔꯤ ꯑꯣꯖꯥ ꯈꯔ ꯍꯥꯏꯅꯤꯀꯣ ꯑꯩꯈꯣꯏ ꯍꯤꯁꯇ꯭ꯔꯤ ꯊꯨꯒꯥꯏꯕꯗꯤ ꯌꯥꯔꯣꯏ ꯒꯣꯔꯃꯦꯟꯅ ꯔꯦꯀꯒꯅꯥꯏꯖ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯄꯤꯛꯄ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯄꯤꯛꯄꯁꯨ ꯑꯄꯤꯛꯄꯒꯤ ꯃꯍꯨꯟ ꯁꯥ ꯇꯥꯏ ꯑꯆꯧꯕꯁꯨ ꯑꯆꯧꯕ ꯃꯍꯨꯟ ꯁꯥ ꯇꯥꯏ ꯑꯩꯈꯣꯏ ꯔꯤꯒꯥꯔꯗ ꯇꯧꯅꯕ ꯇꯥꯏ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯥꯏ ꯃꯥꯒꯤ ꯀꯥꯟꯅꯕ ꯑꯩꯈꯣꯏ ꯄꯤꯅꯕ ꯇꯥꯏ ꯂꯣꯏꯅ ꯉꯝꯗ꯭ꯔꯒꯁꯨ ꯒꯣꯔꯃꯦꯟꯅ ꯂꯣꯏꯅ ꯉꯝꯗ꯭ꯔꯒꯁꯨ ꯅꯨꯡꯁꯤꯅꯕꯗꯤ ꯑꯩꯈꯣꯏ ꯊꯝ ꯇꯥꯏ ꯑꯗꯨ ꯅꯠꯇꯗꯅ ꯉꯁꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ 2000ꯒꯤ ꯋꯥꯔꯤ ꯂꯩꯔꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯔꯦ ꯀꯨꯀꯤꯅ ꯃꯅꯤꯄꯨꯔꯁꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯃꯣꯏ ꯀꯩꯅꯣꯗ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯆꯤꯡꯒꯤ ꯑꯣꯄꯔꯦꯠ ꯇꯧꯔꯝꯗꯦ ꯇꯥꯃꯣꯀꯣ ꯑꯗꯨ ꯆꯤꯡꯒꯤ ꯋꯥꯔꯤ ꯂꯩꯅꯔꯛꯄ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯗ ꯂꯩꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯅ ꯍꯤꯁꯇ꯭ꯔꯤ ꯂꯩꯅꯔꯛꯄ ꯃꯇꯝꯗ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥ ꯌꯥꯎꯕ ꯌꯥꯔꯣꯏ ꯀꯥꯏ ꯃꯣꯏ ꯇꯧꯍꯜꯂꯤ ꯑꯗꯨ ꯇꯥꯔꯒꯗꯤ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯣꯖꯥ ꯃꯔꯝꯆꯥ ꯑꯩ ꯍꯥꯟꯅ ꯒꯣꯔꯃꯦꯟꯒꯤ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯁꯨ ꯈꯤꯇꯪ ꯏꯅꯤꯁꯤꯌꯦꯇꯤꯚ ꯈꯔ ꯂꯧꯕꯤꯔꯀꯥꯟꯗ ꯀꯟꯇ꯭ꯔꯣꯜꯁꯤ ꯊꯣꯛꯄ ꯌꯥꯕ ꯂꯩꯕꯥꯛ ꯀꯥꯏꯕ ꯌꯥꯕ ꯈꯠꯅꯕ ꯌꯥꯕ ꯁꯥꯎꯕ ꯌꯥꯕ ꯑꯗꯨꯝ ꯄꯤꯁ ꯇ꯭ꯔꯥꯡꯒꯣꯜꯗꯤ ꯀꯥꯏꯔꯛꯄ ꯌꯥꯕ ꯋꯥ ꯉꯥꯡꯕꯁꯤꯡꯁꯤꯗꯤ ꯈꯤꯇꯪ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯅꯤ ꯇꯥꯃꯣ ꯈꯥꯏꯔ ꯄꯣꯠꯇꯨꯀꯣ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯨꯝꯕ ꯂꯨꯕ ꯇꯟꯖꯥꯁꯤꯗ ꯉꯥꯡꯅꯤꯡ ꯉꯥꯡꯍꯟꯕ ꯍꯥꯏꯅꯤꯡ ꯉꯥꯡꯍꯟꯕ ꯁꯤ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯊꯣꯏꯕꯤ ꯏꯁꯨꯁꯤ ꯑꯝꯇ ꯌꯦꯡꯅꯕꯤꯌꯨꯕ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯍꯦꯛ ꯂꯥꯎꯊꯣꯛꯄꯒ ꯅꯣꯡꯉꯥꯜꯂꯒ ꯊ꯭ꯔꯦꯠ ꯇꯧꯔꯛꯏꯅꯤꯗ꯭ꯔꯥ ꯑꯗꯨꯗꯤ ꯆꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗꯁꯨ ꯑꯦꯝꯕꯨꯁ ꯃꯤ ꯍꯥꯠꯇꯣꯛꯏꯅꯤ ꯇꯥꯃꯣ ꯏꯁꯤ ꯏꯐꯣꯡ ꯈꯪꯅ ꯄꯣꯠꯅꯤ ꯀꯩꯅꯣ ꯃꯤ ꯍꯥꯠꯇꯣꯛꯏ ꯍꯥꯏꯔꯗꯤ ꯆꯪꯉꯔꯣꯏ ꯅꯠꯇ꯭ꯔꯣ ꯃꯤ ꯍꯧꯖꯤꯛ ꯐꯥꯔꯦ ꯀꯅꯥꯅ ꯐꯥꯔꯤꯕ ꯀꯣ ꯀꯅꯥꯅ ꯐꯥꯔꯤꯕ ꯀꯅꯥꯅ ꯀꯩꯗꯧ ꯐꯥꯔꯤꯕ ꯐꯥꯔꯤꯕ ꯃꯤꯗꯨꯅ ꯀꯅꯥ खर थादोई कना थादोरीबा हजि मांगिन काय लेरिबा नै खंखन पोनि कइनो अदुना इशूसी मोगी लेरिबा एरिया खर सि मोइना तोनिंग तो मतमदा ngसागी येंग ले हजि कोइना हजि दायित्व म लौनो रबनिना डिप्यूटी सीएम पाइबिरिबा निमचा किगेना निमचा किजेना माना हजि कइदोरी हाब क्वेश्चन हंगमा लाइबको कोइनो क्वेश्चन हंगजबनि को प्रजा मोइना हजि इरांग जे लोशना नबा नुसिना होना मतमदा ऑनरेबल डिप्यूटी सीएम पाइबिरिबा कोगी मेडम निमचा किजेना हजि लेरिबा इशू मतंगदा कइदा लेटर हेड अमा फोंदु कांदा कंडेम हाइबदु यारोय ओ कंडेम हाइबदुदी ओजामाम चा कंडेम हाइबदुदी फॉर ओनली फैशन कोगी माइथोंग जे खरा ngak यानो होना बय वानी ओजामाम चा को अदुना ngasai लेरिबा कुकीजो काउंसिल गुम्बा आईटीएल गुम्बा कोटु कोक्ता कुनो बीटीएल सिटीएल फारिबार मगी लेरि म्याम दुना ngasi center gi lusing masingda ining masi thi iriba thaning hoi government na center na madu pangdok tok di mande ko pangdok tok di mande but adu su miyo bai je state ki recommendation change ba ko state na kari hairi state na kai dori ha ba maju adu su khara ekoi da moina sum taw bodu yaroi lebak suai na khona kanu ngai ji government na phungdu pira ga di ekoi praja harau ni na parmani ko o government su state tawri he lebak kai na ba horak to mande मोइना सुनो का कुकी जो काउंसिल ने मोइना इनिंग बा गांगनिंग बा थानिंग तौ लेरगा सुम येम जादि खुइ प्रजा जिंजु खुइजु लेबा काय गिदरा पाखा खुइ प्रेजेंट लाए बको अदि लेबा काय गिदरा खनबो पोतु काय दनबे दन खुइ कदबो दगे हाबजि खुइ करे हाइनि होनम चाग्रो जामचा अदि लेदिबि सुजे खुइ इशू जी स्टिल इन हाइजेनि इरांग थोलगा प्रोवोक सागल तो होलगा इरांग पाम्बा इरांग नुगी मरुमदा काय खुदोंग चाब खर लो खुदोंग चाब हाइबदि आगांग निगाय कनबदा angang ningai kan thema hona bada khoi namo ahaw puje haber kaino ha angang ningai kan bada namo ahaw puje haber du type da akoi hajeni last oina akoi hajeni si manipur kai bi aroi manipur thugai bi aroi ko any community ko naga gi sino sunju mangai amagi masungai manipur je collective oina khoi daita lobin naga job moi khoi himidom change ko adu any community manipur thugai na hona targadi mado manipur thugai pando kamu khilam ni tai tamoko alai manipur thugai na hona kamu de koina forgive and forget handi aroi ko manipur thugai na hona pai ji di chawli tre atra ipa ipu na chahi lising homari mai manga ngak thambiram ba asugu ma sengra ba ai khoi gi history ji manga po na te ba ojamang ko ma ai khoi history ba ya na te phajana section na thambira ba history phajana section na thamba history ma ya pula puraga india gi nei ba du ma constitution manung da phajana sinna na irami posak to khoi ma ya roi ala hoji koin luri di si turung bangla de kita haijara ga chutamur sangol lambida anglo kuki war 1917 1919 thar thami ba du gumba center gi to hoji ba thugai da thamba jene ba ojama khoi noi tuisi ko government su ministry of home affairs ma du thoki ba leite haina pira ba manipur lenga ma su ma do sabe ya pi hai le ba still lo so yung le ri ba adu gi batai da mu hundreds years su ba gi de na adu gumba nung yung da na adu gumba pira yung na su le ojama ko adu manipur da lei da history ओइ दबै सि मयाम तंग तरको सिदा मणिपुर लेब लेंगाक सिना मदुगी मरि लेब डिपार्टमेंट सिना मदु कुपना वखन लुमना उसिन्दना थमि बजे सि नुवाइते अदेगी कम्युनिटी मन मणिपुर थुगाय पानो कम्युनिटी मदुदा तखनु हाइरो गाना नै खोजि इरांग सगतपा इरा पामन उरेबा तमको अदि फते दना रोजामांगजा हजि लेब इशू जि तसेंना सही तरे खुंदाक पैना सगी ममांगी इपाइ पुइ पौद लेरबा अरोदा पुवाइ लेगिबा तांगतो सही तरे खुंदाक पुदु गे साथीबा सही अहुम खय लगु थेनाइ लानजे इसागी इखुंगं इसागी लेबाक मनुंगदा आई जाति मनुंगदा आई जाति रिफ्यूजी चेन बजे मस्ते साथी लेते जामांगसे को मसे पुवाइना सखी ओरदि अवाना सही तरे खुंदाला पदुदी कंट्री लेबाक नि तमको अदो निंथों मयाम चेले को खांगे
ꯑꯗꯨꯗꯒꯤ ꯇꯦꯡꯒꯣꯜ ꯃꯌꯥꯝ ꯁꯦꯝꯃꯦ ꯍꯜꯂꯒ ꯑꯃꯨꯛ ꯏꯃꯥ ꯂꯩꯕꯥꯛ ꯂꯧꯁꯤꯟ ꯍꯣꯠꯅꯖꯕꯗ ꯇꯧꯕ ꯂꯥꯟꯗꯨꯗꯤ ꯑꯗꯨꯅ ꯄꯥꯔꯠ ꯑꯃꯅꯦꯕ ꯑꯩꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡꯁꯤꯗ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯒ꯭ꯔꯦꯁꯟ ꯃꯌꯥꯝ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯃꯌꯥꯝꯅ ꯍꯥꯠꯅꯤꯡꯕ ꯍꯥꯠꯄ ꯇꯧꯅꯤꯡꯕ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯃꯅꯨꯡꯁꯤꯗ ꯔꯤꯐ꯭ꯌꯨꯖꯤꯅ ꯀꯥꯡꯍꯣꯡ ꯆꯥꯏꯅ ꯆꯦꯟꯕꯁꯤꯕꯨ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯩ ꯂꯩꯒꯦ ꯇꯥꯃꯣ ꯆꯍꯤ ꯇꯔꯦꯠ ꯈꯨꯟꯇꯥꯛꯇꯩ ꯁꯥꯊꯤꯔꯝꯃꯤꯁꯤꯅꯦꯅ ꯑꯁꯤꯒꯨꯝꯕ ꯄꯣꯠꯁꯛꯁꯦ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯅꯣ ꯃꯣꯔ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯊꯕꯛ ꯈꯤꯔꯣꯝ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯇꯩ ꯑꯇꯩ ꯅꯠꯇꯦ ꯀꯨꯀꯤꯒꯤ ꯑꯗꯨꯒꯤ ꯑꯩ ꯀꯩ ꯍꯥꯏꯖꯔꯣꯏꯀꯣ ꯇꯧꯕꯇꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯑꯦꯅꯤ ꯋꯥꯟ ꯄꯔꯁꯟ ꯂꯣꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯕ ꯇꯦꯔꯔꯒꯤ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡ ꯃꯁꯤꯗꯤ ꯂꯣꯟ ꯌꯥꯕ ꯅꯠꯇꯦ ꯇꯥꯃꯣꯀꯣ ꯃꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯑꯩꯈꯣꯏ ꯃꯔꯨ ꯃꯨꯊꯠꯄ ꯑꯃ ꯆꯪꯉꯦꯕ ꯑꯦꯅꯤ ꯀꯣꯁ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯒꯤ ꯑꯔꯩꯕ ꯃꯤꯁꯅꯔꯤ ꯁꯤꯖꯤꯟꯅꯕꯤꯒꯦꯔꯥ ꯄ꯭ꯔꯖꯥꯅ ꯃꯇꯦꯡ ꯄꯥꯡꯖꯧ ꯍꯥꯏꯕ꯭ꯔꯥ ꯀꯣ ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯇꯉꯥꯏꯐꯗꯕ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯑꯩꯈꯣꯏ ꯃꯨꯊꯠꯄ ꯑꯃ ꯆꯪꯉꯦꯕ ꯁꯤ ꯃꯨꯊꯠꯄ ꯇꯥꯔꯒꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯜꯂꯣꯏꯕ ꯅꯠꯇꯦꯕ ꯖꯃꯥꯡꯁꯥ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯂꯥꯜꯂꯣꯏꯕ ꯅꯠꯇꯦ ꯕꯠ ꯗ꯭ꯔꯒꯀꯤ ꯑꯆꯧꯕ ꯂꯥꯟ ꯑꯩꯈꯣꯏ ꯇꯧꯔꯤꯑꯕ ꯊꯥꯔꯤꯕ ꯆꯤꯡꯃꯥꯏ ꯊꯥꯔꯤꯕ ꯗ꯭ꯔꯒ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯨ ꯏꯐꯣꯡ ꯐꯣꯡꯅ ꯍꯧꯖꯤꯛ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯌꯨꯡꯁꯤꯜꯂꯒ ꯇꯥꯔꯤꯕ ꯑꯉꯥꯡ ꯌꯨꯡꯁꯤꯜꯂꯒ ꯁꯤꯔꯤꯟꯁ ꯀꯥꯞꯄꯤꯕ ꯀꯪꯂꯥ ꯃꯃꯥꯡꯗ ꯉꯁꯤ ꯍꯤꯗꯥꯛ ꯁꯤꯔꯤꯟꯁ ꯀꯥꯞꯁꯤꯜꯂꯒ ꯐꯣꯡꯅ ꯁꯤꯔꯛꯏꯕ ꯁꯤ ꯑꯐꯕ ꯈꯨꯗꯝ ꯅꯠꯇꯦꯕ ꯑꯐꯕ ꯐꯣꯡꯅ ꯁꯤꯕ ꯉꯝꯕꯁꯦ ꯃꯅꯨꯡꯗ ꯑꯔꯣꯟꯕ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯃꯤꯑꯣꯏ ꯂꯥꯛ 30-35 ꯂꯩꯕ ꯃꯅꯨꯡꯁꯤꯗ ꯃꯤꯑꯣꯏ ꯂꯥꯛ 30-35 ꯂꯩꯕ ꯃꯅꯤꯄꯨꯔꯁꯤꯗ ꯃꯤꯑꯣꯏ ꯂꯥꯛ ꯑꯃ ꯗ꯭ꯔꯒ ꯆꯥꯈꯠꯂꯛꯑꯗꯤ ꯄꯥꯔꯁꯦꯟꯇꯦꯖ ꯍꯣꯠꯂ ꯌꯦꯡꯉꯣꯕ ꯃꯤꯑꯣꯏ ꯀꯔꯣꯔ ꯂꯩꯕ ꯃꯐꯝꯗꯗꯤ ꯃꯤꯑꯣꯏ ꯂꯥꯛ ꯀꯌꯥ ꯑꯣꯏꯔꯛꯀꯗꯒꯦꯕ ꯑꯗꯨ ꯄꯤꯛꯈ꯭ꯔꯕ ꯂꯥꯛ 35ꯁꯤ ꯃꯅꯨꯡꯁꯤꯗ ꯗ꯭ꯔꯒꯀꯤ ꯑꯆꯧꯕ ꯂꯥꯟ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯕ ꯆꯪꯉꯦꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯀꯟꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯀꯩꯗꯧ ꯇꯥꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯑꯃꯒꯤ ꯌꯥꯝ ꯀꯟꯅ ꯃꯅꯨꯡꯗ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅꯗꯕ ꯑꯩꯈꯣꯏ ꯇꯣꯛꯁꯦꯕꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯨꯗꯦ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯀꯣ ꯃꯅꯤꯄꯨꯔꯗ ꯂꯣꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯏꯟꯐ꯭ꯂꯛꯁ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯔꯝꯗ ꯍꯟꯅꯤꯡꯉꯩ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯇꯥꯏ ꯂꯣꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯗ꯭ꯔꯒ ꯊꯥꯔꯛꯏꯁꯤꯡꯁꯦ ꯐꯥꯕ ꯇꯥꯏ ꯄꯨꯟꯕ ꯇꯥꯏ ꯑꯦꯛꯁꯟ ꯂꯧꯕ ꯇꯥꯏ ꯂꯣꯟ ꯌꯥꯗꯕ ꯃꯑꯣꯡꯗ ꯇꯦꯔꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯣ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯩꯈꯣꯏꯅ ꯇꯠꯇꯅ ꯄꯜꯂꯤꯁꯦ ꯑꯣꯖꯥ ꯃꯥꯡꯁꯥ ꯑꯩꯈꯣꯏꯅ ꯄꯜꯂꯤꯅ ꯄꯟꯕ ꯅꯠꯇꯦꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯒ ꯑꯅꯤꯁꯦ ꯌꯥꯝ ꯀꯣꯟ ꯏꯊꯦꯛ ꯑꯣꯏꯌꯦꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯅꯣꯡꯃꯩ ꯄꯥꯏꯒꯅꯦꯕ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯦ ꯃꯤ ꯍꯥꯠꯀꯅꯦꯕ ꯃꯔꯝꯗꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯩꯔꯝ ꯃꯤ ꯍꯥꯠꯀꯅꯤ ꯑꯉꯥꯡ ꯑꯣꯏꯒꯦꯔꯥ ꯑꯍꯟ ꯑꯣꯏꯒꯦꯔꯥ ꯍꯅꯨꯕꯤ ꯑꯣꯏꯒꯦꯔꯥ ꯍꯅꯨꯕ ꯍꯥꯠꯀꯅꯦꯕ ꯃꯔꯝꯗꯤ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯇꯣ ꯃꯥꯏ ꯄꯥꯛꯅ ꯍꯣꯠꯅꯕꯗ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯃꯌꯥꯝꯅ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯈꯨꯠꯂꯥꯏ ꯒ꯭ꯔꯨꯞꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯁꯤꯡꯗꯨꯅꯅꯦꯕ ꯉꯁꯤ ꯅꯨꯡꯁꯤ ꯂꯩꯇꯗꯅ ꯑꯉꯥꯡ ꯍꯥꯠꯂꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯈꯥꯏꯅ ꯍꯥꯠꯂꯤꯕ ꯕꯣꯝ ꯐꯨꯝꯖꯜꯂꯤꯕ ꯇꯧꯁꯜꯂꯤꯕ ꯗ꯭ꯔꯣꯟ ꯄꯥꯏꯁꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯗ꯭ꯔꯒꯀꯤꯗ ꯄꯩꯁꯥ ꯃꯣꯏ ꯄꯨꯜꯂꯤꯅꯦ ꯑꯗ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡ ꯂꯩꯒꯗ꯭ꯔꯥ ꯑꯗꯨ ꯃꯣꯏꯅ ꯉꯥꯡꯅꯤꯡꯕ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯁꯟ ꯄꯤꯒꯗꯧꯕꯅꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯒꯗꯧꯕꯅꯤ ꯀꯥꯏꯅ ꯄꯪꯉꯩꯗ ꯄꯪꯇꯧ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯣꯖꯥ ꯃꯥꯡꯁꯦ ꯇꯨ ꯃꯁ ꯃꯁꯤ ꯒꯣꯔꯃꯦꯟꯒꯤ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯟ ꯂꯧꯈꯠꯂꯅꯤ ꯍꯥꯏꯕꯗꯣ ꯑꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯅꯤꯁꯨꯕ ꯔꯥꯎꯟꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯒꯤꯇꯥꯖꯦꯟꯗ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯁꯨꯝ ꯃꯩꯇꯩ ꯆꯪꯕ ꯌꯥꯗꯕ ꯃꯐꯝ ꯃꯩꯇꯩ ꯍꯥꯠꯂꯛꯄ ꯀꯨꯀꯤꯒ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯐꯤꯕꯝꯁꯦ ꯑꯗꯨꯃꯛ ꯅꯥꯊꯩꯔꯀꯥꯟꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯨꯀꯤ ꯅꯥꯒꯥꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯃꯤꯑꯣꯏꯁꯤꯡ ꯐꯥꯖꯤꯟꯅꯈꯤꯕ ꯍꯧꯖꯤꯛ ꯈꯔ ꯊꯥꯗꯣꯛꯅꯈ꯭ꯔꯕꯁꯨ ꯃꯤꯑꯣꯏ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ 13 ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ 6 ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯅꯆꯤꯡꯕ ꯇꯧꯔꯤ ꯍꯥꯏ ꯇꯧꯅ ꯐꯥꯕ ꯉꯝꯗꯕ ꯑꯗꯨꯒ ꯀꯗꯥꯏꯗ ꯂꯩꯔꯤꯒꯦ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯂꯩꯈꯨꯟ ꯄꯨꯊꯣꯛꯄ ꯉꯝꯗꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯀꯨꯀꯤꯖꯣ ꯀꯥꯎꯟꯁꯤꯜꯅ ꯊꯝꯂꯤꯕ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯩꯇꯩꯒ ꯅꯥꯒꯥꯒꯒꯤ ꯃꯔꯛꯇꯗꯤ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯇ ꯂꯩꯇꯕ ꯍꯧꯖꯤꯛ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯉꯝꯕ ꯁꯤꯌꯔ ꯇꯧꯅꯔꯒ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤda ꯃꯅꯤꯄꯨꯔꯕꯨ ꯁꯔꯨꯛ 3 ꯊꯣꯛꯅ ꯇꯥꯍꯟꯅꯕꯒꯤ ꯋꯥꯐꯝꯗ ꯃꯩꯇꯩꯒꯤ ꯑꯃ ꯑꯗꯨꯒ ꯅꯥꯒꯥꯒꯤ ꯑꯃꯁꯨ ꯀꯨꯀꯤꯒꯤ ꯁꯥꯏꯗꯇꯒꯤ ꯊꯝꯂꯛꯄꯁꯦ ꯑꯔꯣꯏꯕꯅ ꯀꯃꯥꯏꯅ ꯌꯦꯡꯕꯤꯏ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯑꯣꯡꯁꯦ ꯑꯣꯖꯥ ꯃꯥꯡꯁꯥ ꯉꯛꯏꯁꯤ ꯅꯍꯥꯟꯁꯤ ꯃꯤ ꯈꯔ ꯐꯥꯔꯦ ꯀꯣ ꯃꯤ ꯈꯔ ꯊꯥꯗꯣꯔꯦ ꯃꯤ ꯈꯔ ꯐꯥꯔꯦ ꯃꯤ ꯈꯔ ꯊꯥꯗꯣꯔꯦ ꯈꯔ ꯍꯧꯖꯤꯛ ꯊꯤꯈꯪꯗ꯭ꯔꯤꯀꯣ ꯑꯗꯣ ꯉꯁꯤ ꯅꯨꯡꯊꯤꯟ ꯏꯚꯤꯅꯤꯡ ꯄꯦꯄꯔꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ ꯃꯌꯥꯝꯅꯗꯤ ꯊꯥꯗꯣꯛꯄꯤꯔꯣ ꯂꯥꯎꯈꯣꯡ ꯇꯧꯔꯤ ꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯨꯀꯤ ꯀꯥꯡꯕꯨꯅꯗꯤ ꯃꯣꯏꯅ ꯐꯥꯗꯦ ꯀꯥꯏꯅ ꯍꯧꯖꯤꯛ ꯃꯣꯏꯅ ꯐꯥꯗꯦ ꯀꯥꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄ ꯃꯥꯜꯂꯦꯀꯣ ꯁꯤꯗ ꯗꯤꯃꯥꯟ ꯇꯧꯕꯗ ꯁꯨꯝ ꯄꯦꯄꯔꯗ ꯄꯥꯖꯕꯗ ꯐꯥꯈꯤꯕ ꯎꯍꯧꯋꯤ ꯍꯥꯏꯖꯔꯒꯁꯨ ꯀꯨꯀꯤꯅꯗꯤ ꯐꯥꯗꯦ ꯍꯥꯏꯔꯛꯂꯦꯅ ꯍꯧꯖꯤꯛꯇꯪ ꯀꯣꯔꯠꯇ ꯐꯣꯡꯉꯤꯀꯣ ꯑꯗꯨꯗꯤ ꯏꯁꯨ ꯗꯦꯠ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯅꯤꯄꯨꯔꯁꯤ ꯑꯦꯂꯦꯟꯒꯨꯝꯕ ꯂꯩꯔ ꯖꯥꯠꯂꯒ ꯑꯩꯈꯣꯏ ꯈꯔ ꯍꯪꯕ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯒꯥꯔꯤꯁꯨ ꯃꯤꯁꯨ ꯄꯨꯂꯞ ꯃꯥꯡꯍꯟꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯑꯦꯂꯦꯟ ꯈꯔ ꯂꯩꯔꯕ꯭ꯔꯥ ꯈꯔ ꯍꯪꯕ ꯂꯥꯛꯈ꯭ꯔꯦꯕꯀꯣ ꯐꯥꯔꯨꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯡꯗꯨ ꯀꯅꯥꯅ ꯐꯥꯔꯨꯕꯅꯣ ꯀꯥꯏ ꯄꯨꯔꯨꯏ ꯊꯥꯗꯣꯔꯛꯄꯗ ꯀꯃꯥꯏꯅ ꯊꯥꯗꯣꯔꯛꯑꯝꯃꯤ ꯁꯤ ꯁꯝꯊꯤꯡ ꯒꯣꯔꯃꯦꯟꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯈꯔ ꯂꯩꯕꯤꯔꯝꯃꯅꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥꯃꯥꯡꯁꯦꯀꯣ ꯑꯗꯣ ꯗꯦꯟ ꯑꯃꯅ ꯑꯃꯨꯛ ꯐꯥꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯒꯣꯔꯃꯦꯟꯁꯨ ꯃꯌꯥꯝ ꯇꯧꯕꯤꯔꯝꯒꯅꯤꯀꯣ ꯇꯧꯗꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯔꯣꯏ ꯇꯧꯕ ꯊꯤꯕ ꯈꯣꯠꯄ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯛꯏꯁꯤꯅ ꯍꯦꯛ ꯐꯥꯈꯤꯕꯒ ꯅꯨꯃꯤꯠ 2-3 ꯁꯨꯕꯒ ꯃꯣꯏꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯣꯏꯒꯤ CSO ꯂꯤꯗꯔꯁꯤꯡ ꯃꯣꯏꯒꯤ ꯄꯥꯁꯇꯔꯒꯤ ꯂꯤꯗꯔꯁꯤꯡ ꯐꯝꯃꯤꯟꯅꯔ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯥꯎꯁꯨ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯇꯥꯔꯒꯗꯤ ꯁꯨꯝꯅ ꯀꯟꯗꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯅ ꯐꯥꯔꯒ ꯃꯤ ꯃꯥꯡꯍꯟꯕ ꯊꯥꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯁꯨꯝꯅ ꯀꯟꯗꯅ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯀꯩꯅꯣꯝ ꯏꯆꯦꯟ ꯆꯦꯟꯅꯕ ꯃꯤ ꯁꯨꯝ ꯇꯥꯗ꯭ꯔꯣ ꯇꯥꯃꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯍꯥꯏꯗꯤ ꯃꯤ ꯐꯥꯕꯗꯨ ꯃꯃꯥꯡꯒꯤ ꯆꯠꯊꯔꯛꯄ ꯇ꯭ꯔꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯐꯥꯈꯤꯕꯗꯨꯒꯤ ꯁꯨꯝ ꯅꯤꯡꯁꯤꯡꯖꯔꯛꯄꯅꯤꯀꯣ ꯀꯥꯡꯄꯣꯛꯄꯤꯗ ꯑꯃ ꯆꯪꯗꯅ ꯐꯥꯈꯤꯕꯗꯨ
moi kotu habra kokta habra do na dum color ko pibi de na ko men tam ko then mi san ta ko di mo gi le di ba frontier wing mayam ju mi pha ba ngam ba mi kan ngam ba dum yaw ri ba ko yam correlation ai da ko a sai ha ji yam distinct por mo re naga gi sinau sin law ri si kuki na phai ba yam particular tham me na adagi kuki na ju dum pen da ba mo gi ton mi hostel naga na pha de na dum hai na ri ado luri point di ko ha jene na just mi ma pha re mang re hai ta ga di madu gi khoi fast na kan hai ta ko kan ta preparation no bu se ko me thong to stand about to suk chang mo tam ji haina sum la hin ta ko di sai gi mi do chien gina ba na tra na mi do gi sai gi ma gi diu advantage ma lo gi na khong cha ba khoi su pi ma la kre ko ado si ha ma na te mi pha ri je amang da li ta na ju pha re bai khoi army ma mang da dum gan da khoi gi gan da gari da hapsel pulap puru ba gi ado ngai na ga thador kan ngai na ga thador ko sum yaw re na pramani ko ana su mo ma chat ma yam ji jamang sha ko kum na yeng kan da something ai na something masi yamna heman ba ko kogi sidagi am koina recall tor kan da mong sagi jiri da kogi agang ahum nupi hum phara pugi basi adum same thing ni hostel na phari ni mamang muto ko mayamna phara purga toren da lala pugi ha base loi uno hai na ni natra ado am da hing na thor ki de am noi ta basi ko an hajik naga gi lai ri ba moi civilian taruk si ai my humble request ni ko mi bagi minung siya thadok piru wa basi ma de ko edom hajen ningi ko hajen ningi nung siya thadok piru civilian da khuthabi ganu misam da du mo sathik bibi ganu thadok piru tabu da boy wakhan di hajibol ai steps na di ai hingam do mandre na sum khanjab tam ko adi mahan gitar ga di madu gi la ka consequence ka an puduri ga question lai ne ko aduna sugum bal lam hen tuyen basin tawning sai hajigi tawning mo tam da ai koina sai area da ai koina compromise ki room sum thamai tar ga di ai koi mi ai koi bisang chang habi hai ba sa de ko ai koi mi chang changu kana mi chang chang habi ne achum ma do to bi habi ni lo di correction to bi habi ni da jamang cha ana last na hajin ningi si manipur si chapsa na koi chinga ma di tong ni le na ba sem manipur ni pramani ko manipur ja motani chingi manipur tong gi manipur ha ko sui te ko ai koi apik pa ko gi la jari manipur gi le research le jari chinga ma tam le jari lo se motani lo to to kham te ko chapsa na crime to ri ba kongus ki di lo gi action lo biu ko ma khata na father su ma thok thok tong khana biu ko ado hai ba hai la khre makata na tholoi ha basi ko mai project kan tani ko still thoga lai ko hayeng ke ko hai bom dre duna ai hajin ngi last hajin ngi si manipuri civilian praja any community praja sing je hingi je dog de hingi ni dog da aduna no mina pandana ba bom na pandana ba kine to wi na ba ko khona ba ko palite no mai ka ko mi dure ne ako achum masakare no mai maru na pale mi do kai to gi palali no ai na ko question dong na re ba sin tra aduna no mai na pambi na ba sidana ba sok na ba ko dog da section hingi na je hun na ta ko palite hun je hai tham jage